Mayam singme chisina ngasi visit tawjariba adoga ngasi mayam gi mafamda live thajariba si Manipur College mayam Imphal hai khangna beriba koi chingam khongi road mayam da su koi pisum thong ta ki lambi adoga pisum kaithel hai khangna riba mafam pareng adu dani ko ngasi mayam singme chisina mayam da pizza gadori message sidi singjamai gi MLA oi beriba sir koi Khemchan wai Khemchan na ngasi se initiate tawbiraga koi singjamai maikai gi oina different places ta mamang da su sumaina koi social service game se dum pangthok pani ngasi su koi singjamai chingam khongi sigi pareng sida hai tare koi lu nan babu pamjaba ichenaw singa loinana mafam asida singjamai chingam khong sida lu nan thamnana ba duga Manipur gi mayam gi mediang pham oiba matik ni ko mayam si thajadana mayam na yamna pam da su chatna ba duga mina numidang gi matam da su sigi singjamai chingam khong aduga Manipur College Road ha ga su khangnari ba aduga koi chingam khong tai ba lambi pareng asi mai na langtik langna than ba mafam ni ko sigi pareng se singjamai chingam khong si ai laptang na su capture ke mayam ai numidang gi view khangbo su dum yarangani khangdriba singna numidang se kayam phajage haibado dum mayam ni hena khangbi nga tane tawadabu phajaba haibasi mayam matam gi maintenance tawdaba yade napi khoigi napi singa kaktaba yade trim tawdaba yade ko aduga yet oida duga ching mathakta mona kai langsilakpa kanagumba wakhal ta da bakharna ching mathak sida mona kai langsanba mosan bagi thabak su dum tawi haibase mayam na dum sometimes dum khangbi badum yawi si pareng se dum mayam na dum khangbi rangani recently in the recent years adum sai pareng se yamna nam thiba matik ni ko kai no da sai anakpada leibiba khoigi sanga yon biba dukan singna khoyen matu hundopagumba nga mai haidopana chingba adai atop lamdagi lakpa miyoi singna khoi si chingam khong si pareng se koi phata hodi hundok pham hai tare mosal labanina phata hodi hundorak pa hai base hauna sani sidai sida khoina su koi su sauro ba yaroi sigi pareng se mayamna adum phata hodi hundok pham oigi haina su tawro bani ko ado tangkak sida koi honorable MLA singjamai sigi sar Khemchan na intervene tawbiraga sigi pareng simadi luna nana thamdaba yade aduga mayam da su message sama pi daba yade haibagi wakhalonda sigi pareng Manipur College Imphal gi sigi pareng college road sida koi student sing na su koi footpath ta chatpa yana bagi option hai tare sigi sidagi dum kumdharaga ko sidagi kumdharaga Manipur College gi student sing adum kumdhajagi ba yara ba lambi matek ni aduga somna kanda leiriba sing adum footpath hai tare sidai kakhat pasudum yai somna kan chakhagana dum chingmai chingam khong dum ta doni ko footpath se aduga somna kanda koi leiragana Manipur College tare sida leire sida leiriba sing sini chingam khong gi mayam Manipur College so se kumdharaga dum Manipur College ki get dum changhi ba yare ko mayam Manipur College ki student sing yaubiram basu yai Manipur College ki student sing yaubiraga su dum yengbiu manungda NCC ki training tawri ko get hangi sumaina sigi matek sida lei sigi matek se hana sumai leram manate sigi matek sida hana dukanam lerami jeros ka tawba coffee ga yomba chapot ka yonba lerami ko aduga ariba structure hai ta de singjamai gi ariba structure hai ta de sida khoi gi hand pump se yang kuiraba hand pump ni ko sigi hand pump se still adum ising tari hai tare sida dum namaga dum mayam je khut hamna bagi mami khoina su uba phangja hawi Jalai baitai masing si koi ward number 16 gi singjamai ward number 16 gi self help group ki koi tai masing ni mai ben sing ni hai basing mayam da intro tawjage makhoi su ngasi gi social service ke masida koi yaw da baya de saruk ya da baya de do singjamai mai kai sida sumna koi lum nan bagi thabak tok pasida ward number 16 gi su saruk ya da baya de haiduna koi mapung phana sagot pi bagi mami u phangi kanom tawa phang tang phondok pi ne koi ward number 16 gi self help group represent tawbiraga matiam tang thambiyo kadang thambiyo ne kamai tawga sinbi ngasi haidi thawai ngang sing karam tawga yaubi kadang thambiyo ne matik to ngasai haigrabane do haidi live hojina live ne ba khenai ba ko ngasai na wari oi lek pani da one number 16 gi koi self group se kari thabak thoram sing tawi ha do kadang thambiyo ba sewa ai kaino tawba akhoi ngasai pung manga makhai dei thokjare e ba ko ngalli he aduga ado ayam ngan jungal li ko singai da leiba sinja akhoi wa kaino phata hauti khomdare chingmai sidagi adagi phata hauti kam lerenge si chingmai yam leirami han nong ta gi bagi unawana adagi ti sigi kai drain sida mayam cheli che asi loi khomdare aduga akhoi makhada kaino tawba khopa du loi mak sisang khomjalaba matungda akhoi mu akhoi gi usawa sa thari jingje makhong da mu somdana khotara tawre hoi hoi adugi matungda akhoi ji anghak tang ware na potha jaba ado singjamai ward number 16 gi ne na aina su sum knowledge lai jai ko koi sewa hari se sewa hari sida itai masing hai ga ima sing hai ga ima ben sing maina pai bi sing sam na kaya mukadi member oina lai bi do si ma thabak si chang nai dum tobi hai ko member kaya mukadi lai mi tara mu lai ba sina dum sit pa seng ba lunan ba gi thabak se tobi pung kaino dagi nungti gi na ne pung taruk ta phatri ngai dei na
ꯄꯨꯡ 8 ꯃꯈꯥꯏ ꯑꯗꯥꯏꯕꯨ ꯑꯗꯨꯝ ꯇꯧꯋꯦ ꯉꯁꯤꯒꯤꯁꯤꯁꯨ ꯃꯌꯥꯝ ꯅꯍꯥꯟꯈꯩꯅ ꯏꯁꯥ ꯑꯩꯈꯣꯏ ꯃꯤ 10ꯁꯤꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯗꯤꯀꯣ ꯇꯦꯛ ꯇꯦꯛ ꯄꯥꯡꯊꯣꯛ ꯉꯁꯤꯁꯤꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯒꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯟꯕꯤꯔꯒ ꯉꯁꯤꯁꯦ ꯄꯥꯡꯊꯣꯛꯄꯤꯔꯤꯀꯣ ꯍꯣꯏ 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 ꯑꯗꯣ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯔꯨ ꯑꯍꯦꯟꯒꯤ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯑꯣꯏꯅ ꯌꯥꯝ ꯑꯗꯨꯝ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯇꯅ ꯈꯣꯠꯂꯛꯇꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯩꯃꯗꯤ ꯅꯨꯡꯇꯤꯖꯥꯏ ꯁꯦꯡꯕꯅꯤꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯚꯥꯞ ꯌꯥꯝ ꯇꯥꯗꯕ ꯋꯥꯈꯜ ꯇꯥꯗꯕꯁꯨ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯎꯋꯦ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯈꯣꯏꯁꯤꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝ ꯇꯥꯔꯦ ꯀꯩ ꯋꯥꯐꯝ ꯃꯣꯏꯁꯤ ꯈꯗꯦꯟꯗ ꯑꯣꯏꯇꯥꯔꯁꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯨꯟꯇꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯑꯗꯒꯤ ꯕꯇꯜ ꯀꯩꯀꯥꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯗꯅ ꯌꯥꯝ ꯍꯨꯟꯇꯣꯛꯑꯦꯕ ꯍꯨꯟꯇꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯄꯩꯗꯅ ꯈꯣꯠꯇꯅ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯠꯄ ꯁꯦꯡꯕꯗꯁꯨ ꯈꯔꯗꯨ ꯁꯤꯟꯗꯣ ꯄꯥꯡꯉꯤꯗꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯄꯩꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒꯗꯤ ꯑꯗꯣ ꯃꯣꯏꯁꯨ ꯌꯥꯝ ꯃꯣꯠꯂꯦ ꯑꯌꯥꯝꯕꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯌꯥꯝꯕꯁꯨ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯑꯗꯣ ꯂꯨ ꯅꯥꯟꯅ ꯑꯣꯏꯕꯤꯌꯨ ꯊꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯦꯕ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯔꯣꯡ ꯁꯨꯝꯆꯤꯠ ꯎꯕ ꯐꯪꯉꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤ ꯁꯤ ꯄꯔꯦꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯩꯃꯁꯤꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯒꯤ ꯃꯃꯤ ꯃꯌꯥꯝꯁꯤꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯉꯤ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯑꯩꯈꯣꯏꯅꯁꯨ ꯁ꯭ꯄ꯭ꯔꯦ ꯒꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯎꯄꯥꯝꯕꯤ ꯂꯩꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯃꯅꯥꯁꯤꯡ ꯎꯐꯨꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯎꯐꯨꯟꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯄꯤꯕꯒꯤ ꯃꯃꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯍꯧꯋꯤ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯎꯕ ꯍꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯣꯡꯒꯤ ꯆꯤꯡꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯥꯏꯠꯇꯨꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯆꯔꯤꯁꯤꯅ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯣꯡꯒꯤ ꯐꯨꯠꯄꯥꯠꯇꯨꯅꯤ ꯁꯤꯗ ꯆꯠꯆꯔꯤꯁꯦ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯇꯝꯕ ꯑꯗꯨꯒ ꯄꯤꯁꯨꯝꯂꯣꯝ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯇꯥꯔꯒꯁꯨ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯑꯗꯨꯝ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯄꯤꯕ ꯌꯥꯔꯦ ꯃꯌꯥꯝꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯄꯔꯦꯡꯁꯤ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯄꯤꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯁꯦꯐ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯈꯣꯡꯅ ꯆꯠꯄ ꯃꯇꯝꯗ ꯒꯥꯔꯤꯅ ꯁꯣꯛꯀꯅꯤ ꯒꯥꯔꯤꯅ ꯊꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯊꯥꯗꯣꯛꯄꯤꯕ ꯌꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯀꯣꯂꯦꯖꯀꯤ ꯃꯌꯥꯝ ꯁꯤꯒꯤ ꯐꯨꯠꯄꯥꯠ ꯄꯔꯦꯡꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯃꯌꯥꯝ ꯈꯣꯡ ꯆꯠꯄꯤ ꯇꯥꯔꯗꯤ ꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯠꯄꯤꯌꯨꯀꯣ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯄꯦꯗꯦꯁꯇ꯭ꯔꯤꯌꯟꯒꯤ ꯑꯣꯏꯕ ꯉꯁꯥꯏ ꯁꯦꯐꯇꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯃꯁꯨ ꯇꯉꯥꯏ ꯐꯗꯅ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯄꯤꯔꯛꯄ ꯏꯅꯤꯁꯤꯌꯦꯇꯤꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯎꯔꯤꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏ ꯅꯥꯄꯤꯒꯨꯝꯕ ꯑꯗꯩꯗꯤ ꯀꯛꯊꯔꯒ ꯑꯩꯈꯣꯏ ꯁꯣꯏꯊꯔꯛꯄꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯈꯥꯗ ꯄꯩꯔ ꯊꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯚꯦꯟ ꯑꯃ ꯎꯏ ꯚꯦꯟꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯎꯄꯥꯝꯕꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯄꯥꯜꯁꯤꯡ ꯃꯅꯥꯅ ꯄꯨꯡꯂꯕ ꯎꯄꯥꯜꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯀꯥꯝꯕꯒꯤ ꯊꯕꯛ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯏꯁꯤꯡꯅ ꯀꯥꯝꯊꯣꯛꯑꯒ ꯂꯨꯅ ꯅꯥꯟꯅ ꯑꯩꯈꯣꯏ ꯊꯝꯃꯝꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏꯅ ꯎꯕꯁꯨ ꯐꯪꯉꯤꯀꯣ ꯁꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯁꯨꯝ ꯃꯊꯪ ꯄꯨꯟꯕꯁꯤꯅ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯦ ꯑꯗꯨꯝ ꯃꯤ ꯐꯅꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩ ꯁꯤ ꯀꯥꯝꯃꯤꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯒꯥꯔꯤꯁꯤꯗ ꯍꯥꯞꯄꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯒꯟꯁꯤꯗ ꯇꯧꯔ ꯀꯥꯞꯄꯒ ꯆꯦꯡꯊꯣꯛꯄ ꯁꯤꯗ ꯀꯥꯞꯄꯤꯁꯦ ꯏꯁꯤꯡ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄ꯭ꯔꯥ ꯀꯩ ꯑꯩꯈꯣꯏꯒꯤ ꯏꯟꯁꯦꯛꯇꯤꯁꯥꯏꯗ ꯃꯣꯅꯣꯀ꯭ꯔꯣꯇꯣꯐꯣꯁꯅꯤ ꯑꯗꯣ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯀꯥꯞꯄꯒ ꯎꯄꯥꯝꯕꯤꯁꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯗꯣꯏꯅꯣ ꯃꯁꯤꯒꯤ ꯃꯅꯥ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯏꯠ ꯀꯧꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯛ ꯇꯧꯔꯦꯅ ꯃꯥꯏ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯤꯡꯁꯦ ꯑꯗꯣ ꯃꯥꯁꯤ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯜ ꯂꯩꯕꯅꯦꯕ ꯑꯣ ꯂꯥꯏꯅꯥꯅꯦꯕ ꯅꯠꯇꯦ ꯇꯤꯟꯅꯥꯅꯤ ꯇꯤꯟꯅꯥꯅꯦ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯃꯥꯏꯠꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨ ꯃꯁꯤ ꯑꯩꯅ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯃꯤक ꯏꯟꯁꯦꯛꯇꯤꯁꯥꯏꯗꯅꯦ ꯁꯤ ꯀꯥꯞꯄꯒꯗꯤ ꯉꯁꯤ ꯍꯨꯝꯅꯤ ꯃꯅꯨꯡꯗꯅꯦ ꯐꯔꯅꯤꯕꯀꯣ ꯃꯁꯤ ꯑꯩꯅ ꯃꯁꯤꯒꯤꯁꯤ ꯄꯦꯁꯤꯐꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯕꯅꯦꯕ ꯑꯩꯅ ꯊꯥ 2-3 ꯈꯨꯗꯤꯡꯒꯤꯀꯣ ꯀꯥꯞꯄꯒ ꯑꯗꯨꯝ ꯀꯩꯅꯣ ꯀꯟ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯣꯡꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯖꯁ ꯃꯅꯥꯁꯤꯗꯪꯅꯦꯕ ꯀꯥꯞꯄꯤꯁꯤ ꯅꯠꯇ꯭ꯔꯅꯦ ꯃꯅꯥꯁꯤ ꯁꯤꯁꯇꯦꯃꯤꯛꯅꯦꯕꯀꯣ ꯁꯤꯗ ꯀꯥꯞꯆꯔꯤꯕ ꯍꯤꯗꯥꯛꯁꯤꯅꯅꯦ ꯃꯥꯁꯤ ꯑꯦꯕꯖꯣꯔꯕ ꯇꯧꯔꯒ ꯃꯥꯏ ꯍꯣꯜ ꯕꯣꯗꯤꯁꯤ ꯄꯣꯏꯖꯅꯁ ꯑꯣꯏꯔꯅꯦꯕ ꯄꯣꯏꯖꯅꯁ ꯑꯣꯏꯔꯕꯅꯤꯅ ꯉꯁꯥꯏ ꯃꯥꯏꯠꯁꯤꯅ ꯁꯤꯒꯤ ꯃꯥꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯤ ꯁꯛ ꯇꯧꯕꯁꯦ ꯄ꯭ꯂꯥꯟ ꯁꯦꯞ ꯁꯛ ꯇꯧꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯇꯣꯝꯗ ꯑꯗꯨꯝ ꯁꯤꯖꯔꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯦꯄꯥꯁꯤꯇꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯁꯨ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯁꯤꯅ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯄꯔꯦꯡ ꯃꯇꯦꯛꯁꯦ ꯑꯗꯨꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯤꯇꯔ 20ꯁꯦ ꯅꯧꯅ ꯑꯃꯨꯛ ꯊꯤꯠꯇꯣꯏꯔꯥ ꯊꯤꯠꯇꯣꯏꯅꯤ ꯂꯤꯇꯔ 20 ꯑꯁꯤ ꯑꯥꯗꯁꯨ ꯂꯩꯔꯤꯕꯀꯣ ꯑꯁꯤꯒꯤꯁꯤ ꯂꯤꯇꯔ 40 ꯂꯤꯇꯔꯒꯨꯝꯕ ꯆꯪꯉꯦ ꯍꯥꯏꯗꯤ 40 ꯂꯤꯇꯔꯁꯦ ꯄꯨꯔꯥ ꯁꯦꯝꯃꯦꯗꯅ ꯏꯁꯤꯡꯒ ꯍꯤꯗꯥꯛꯁꯤꯒ ꯌꯥꯅꯔꯒ ꯁꯦꯝꯃꯒ 40ꯒꯨꯝꯕꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯎꯁꯨ ꯆꯥꯎꯔꯛꯄꯅꯤꯅꯀꯣ ꯂꯣꯏꯅ ꯆꯣꯠꯍꯟꯗꯁꯨ ꯌꯥꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯤꯒꯤ ꯎꯄꯥꯝꯕꯤꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯖꯥꯠꯂꯣ ꯃꯔꯛ ꯃꯔꯛꯇꯒꯗꯤ ꯀꯃꯥꯏ ꯇꯧꯏ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯃꯈꯥꯗ ꯃꯥꯅ ꯆꯤꯡꯈꯠꯆꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ
ไม่ต้องว่าห้างำตาห้างโอเคแต่นะอุณหภูมิสุกุยไม่งั้นสมนักกันได้นะแต่ลังเบียกันโอกาสยังตาดียามอรูปไว้ชาบีประมาณนี้ก็อันนั้นไม่รับสมไลฟ์สุดท้ายไม่ยามนะสมอุณหภูมิMLA กินจริงมาคาดอะไรงั้นสิ social service ปังทุ่ยเสียจริงก็ไม่จริงมันคงจะหาสมัยโอ้ยรำเดียให้แต่ยามหมดแล้วมีน้ำทีแล้วมีกว่าอันนั้นMLA กินจริงมาคาดสมัยรุ่นนั้นทำมาให้ช่วย maintenance เอาแต่ไม่ยากดีนะอันนั้นว่าขลุ่นมันนะบ่สิงคโปร์ฉันน่ะก็งั้นสิ social service เกี่ยมันสมัยนั้นมาจ้างปังทุ่งประสิทธิ์ไม่ต้องยุ่งว่าขลุ่นการีเลยบีบเกประจามยามแต่ก็ดีการี appeal ต้องบินอย่างนี้ขัดตั้งทำอยู่ยามนุ่งไงคุย honorable กันนะคุยสารเข้มสันนะสิ่งที่ตัวเราคุยสมัยตัวเสียมนุ่งไงใจอะดูก็คุยน่ะให้นิ่งไปดีกว่าอิสาน่ะให้ดีลำบีโซโลหมดป่ะเด็กยี่กันหมดไปสิอิสาได้เลยให้ไอ้อิมุงหมดนานนั้นมีดูอะดูไหมนะลำบีโซโลสุดๆนั้นตาละก็ดีให้ดีสิจะให้ได้นงชูบก็เดรนปัดถ้วยบ้าอะดีพลาสติกไม่ยามเตาถ้วยบ้าดิฉันไม่ยามเสียสิอิสาได้ज्ञानตาบวัดประเดี๋ยวนี้สุขเลยอะดูอิสาได้ज्ञानตานะไอ้อิมุงนี่ไอ้อิสากีนี่ไอ้อิสากี property นี่นะขันละกันดีกว่าไม่ยามปุ่นลูน่ะนานะเลยเพราะว่าไม่ได้มารู้นะวันที่โควิดมาตั้งโมชั่นแล้วก็โควิดที่โควิด positive ว่ามีมาสิ่งชุมเฮงกันเลยก็ค่อยมันปุ่นเสียยาวแต่ว่าเด็กโควิดละให้มาตั้งดีกว่าอะดูนะสิลูบานานบ้าให้ไปสิ is compulsory ก็เยอะดูนะไม่ยามปุ่นนะไอ้ดีเลยว่ามันปุ่นประชาปุ่นนะมักนะไอ้ยี่อิสากี property นี่ขันละกันเลยดีบ้าเลยดีลำบีทงนั่นละมันน่ะแบบรุ่นนั้นนะทำแบบเสียความเจ็บยามหนุ่มไงthank you ไม่ยามทั้งกันจะดีอะดูไม่ยามคุยสมนักกันดะมามั่งทั้งว่าใส่ตามุงจะเสกอะดูก็งั้นสิคุยสินวิลังบีรีบัสซิงกีมันนุ่งดะคุยเมนโอยบ้า support บีรีบ้าให้ตาเลย volunteers โอยบีรีบัสซิงให้ตาเลยมาคุยกับสูน่าจะน่าจะก็ไว้ว่าไต่สาวไว้ทอรมสุดมาขับจะรักแกไม่ยามสมนักกันดะคุยเลยรีบัสซิงสิคุยคนที่โอยนะฮิดาก้าวคิดว่าคนคิดว่าดูสู้โอยด้วยนี้อะดูก็สิดาสุดมิสติลให้ตาอุปามีมาจ้าสิดาสุสายให้บ้าคุยตินาโดไม่ยามตินาโนจานะให้บิลักปัจจุบันตรงนี้นะตินาโดกันนาบางทีมามีมาสู้คุยนะอุปพังลีสิดาสุดมฮิดาดุมกาปีให้ตาเลยอะดูไม่ยามนะสู้คุยตินายาเกสุนักละหันบิโอสิดาละหันบิโอตินานาริบสิงสิสู้กันนะคุยไม่ยามนะคุยกี่เกลาวิบวิอุมามีอุปพังเงโดคุยสิ่งไม่กี่สู้MLA วิริบะชาเข้มจานสิดาเลยเนี่ยไม่ยามคุยงั้นสิวาริชาวิตัดกับทุกมันสุนักเสกยามตันจาจานะสุเลียปักสุเลยบิระเมก็ไม่ตัวอีตั้งทำบิวนี่ก็งั้นสิกิทาวรมเสมาตัวกระนั้นปังทุกคนมามั่งได้สุดมทาวรมสมัยน่ะมาจ้าปังทุกคนสุดเถ่งนะจริงงั้นสิกินะคุยในสมตันจาจ้าวันตะกี้หายใจนะสุยามกับนิ่งวันตะกี้จังเจริญกว่าสมัยน่ะอินิเชตตัวบิลักภาษาคุยชิงไม่กี่สุยามน่ะนุ่งไงบ้าเราบ้าดูก็มารู้ในสิ่งที่ไม่จริงมันคงมีสายสุยามนำทีว่าประเด็นนี้แต่สิ่งในยาม challenging โอ้ยว่ามาติดนี่ให้ตาเรียดดุมกับการอินิเชติฟมาขาดสีบ้าวิเลเวลสิละประจำยามตะกี้ก็ว่าผมสิ่งทำบินอย่างนี้ดูงั้นสิกิทาวรมสินะพี่ว่าไม่เสียกรีโอ้ยนี่ฉันจำนะखुद ही मैं कोई ना सरकार तो लोग डिपेंड तो बुद्धि आती है वही MLA ऐसी जो सरकार ने लोग उसे बट सरकार की पॉलिसी में शायद सरकार ने सेंगते ना गाइडन सुम लेता रह गई अमोर अकाई से दुगो दी हेंजल ले सिमत में मजा खोंग ने सरपंग हम बोलते नाकन ने येन जोली वो कोई में हम सिकी अमोर अकाई में हम जो है डॉक्टर ना so at least क्योंकि कॉलेज की छात्री सिंह से अदुकी बती वारम नहीं सरपंचिदा so ममांगी कोविड-19 की एक में हमसे गेम तो वो दूरा फिजिकली कोई सिस्टम नहीं रही ना सब कुछ चीज़ सुन नुआर तब दे मशीन दे सेम एक में हम तो ना लोकल एरिया डेवलपमेंट फंड की सेम की बनी अदुगा सिकी सेदो खुद को सिसो एज ए होल कोई सिंगम की जगह की रही नहा सिंह इसे नीचे सिंह कोई मैं हम फुल लगा सुम मर मरते सेदो से अभी की सुम कंसेप्ट ने तो हाईवेट फोन दोनों की तो मैं हम कोई लाख पी देना कोई तो रुचे आई रियली ग्रेटफुल टू ऑल दी सिंगम कोई प्रजा सिंह कोई लोग ना क्योंकि अमोर अकाई लंथुपा सिटी नालनबा जगह नालनबा सेंस ऑफ रेस्पॉन्सिबिलिटी कोई इसा यावर काना सुम सेंगदोगदी नानिंगबगी पोतो कोई हुदोंदबी पोतो स्टैब्लिश तौहनसिने कोई मैम ऑर्गेनाइज तौबनी थैंक यू अदो का वाहंग अमतंगा कोई अकोइबदा लेबिरि मैम सिगी सपोर्ट सु अदुम सपोर्ट फंगी हाय तारे हाय याम का हेना मोसनबा अदुगा आइ सुम यंगजबदा अमोद अकाई सिंगाम का हेना उदे असंगमान सिंग खरक लेंथरक सिंग तनतना प्रजा सिंगदा करी थगत वाहाय गदि फोंदोपिनिंग सिदा कोई इसन इसे मोय तरा खक सिदा the whole year hay tare kogi nungti gi sit pa sengba moina voluntarily hay tare self help group am sema kanda self help group to maut ki senang kra phang moi phange moina nungti sit bi bane ato pa kogi wat su dum lai nari ko different self help hoi nam thingin dam lai bane duga
ꯑꯩꯈꯣꯏꯒꯤ ꯍꯥꯎ ꯒ꯭ꯔꯥꯎꯟꯒꯤ ꯑꯀꯣꯏꯕꯗꯨ ꯅꯥꯟꯅꯕ ꯑꯃꯒ ꯁꯤꯒ ꯃꯐꯝ ꯑꯍꯨꯝꯁꯤꯒꯤ ꯑꯣꯜꯔꯦꯗꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯇꯩ ꯖꯒꯥꯗꯁꯨ ꯍꯦꯟꯒꯠꯅꯕ ꯌꯥꯝ ꯀꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯂꯨ ꯅꯥꯟꯂꯛꯄꯅꯦ ꯍꯥꯏꯅ ꯂꯧꯃꯤꯟꯅꯕ ꯌꯥꯏꯕ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯃ ꯁꯤꯗ ꯂꯩꯕꯤꯔꯤ ꯏꯇꯩꯃ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯏꯇꯩꯃ ꯍꯣꯏꯅ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯒꯤ ꯂꯤꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜꯁꯦ ꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯁꯤ ꯃꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯌꯦꯟ ꯁꯦꯝꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯂꯩꯔꯝꯕꯁꯦ ꯁꯤ ꯃꯄꯥꯁꯤꯅ ꯏꯚꯟ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯗ ꯅꯠꯇꯅ ꯁꯤꯒꯤ ꯃꯄꯥꯁꯦ ꯂꯥꯟꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯖꯧ ꯌꯦꯟ ꯃꯇꯨꯒ ꯍꯩꯗꯣꯛꯄ ꯑꯗꯩꯗꯤ ꯉꯥ ꯃꯍꯤ ꯍꯩꯖꯤꯟꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯠ ꯃꯥꯡꯅ ꯑꯗꯨꯝ ꯎꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯌꯧꯗꯣꯔꯦ ꯍꯥꯏꯕꯗ ꯁꯣꯔ ꯊꯤꯡꯉ ꯆꯠꯅꯩꯌꯦꯕ ꯑꯗꯣ ꯁꯤ ꯉꯥꯛꯇ ꯅꯠꯇꯕꯤ ꯑꯇꯣꯞꯄ ꯂꯝꯗꯩꯁꯨ ꯍꯩꯖꯤꯜꯂꯔꯕ ꯍꯨꯟꯗꯣꯛꯑꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏꯀꯣ ꯃꯣꯠꯁꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯃꯣꯠꯁꯜꯂꯒ ꯂꯩꯔꯕꯅꯤꯅ ꯎꯖꯍꯧꯕꯒꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕꯅ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯀꯣꯚꯤꯠꯇꯣ ꯑꯗꯨꯗꯒꯤ ꯁꯤꯗꯩꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯁꯦꯟꯇꯔ ꯑꯣꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒꯤ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯇꯧꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯋꯥꯏꯁꯤꯗ ꯆꯤꯡ ꯃꯈꯣꯡꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯒꯥꯔꯗꯦꯟ ꯑꯃ ꯂꯩꯔꯛꯄꯗꯤ ꯑꯩꯈꯣꯏ ꯃꯪꯒꯨꯝꯕ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯑꯦꯅ ꯈꯜꯂꯦꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯔꯅ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯂꯥꯛꯄ ꯍꯣꯏ ꯃꯣꯏ ꯃꯦꯝꯕꯔ 10ꯅ ꯁꯥꯕꯗꯣ ꯃꯦꯝꯕꯔ ꯃꯍꯨꯠꯀꯤ ꯃꯈꯥꯗ ꯂꯥꯛꯄꯅꯦ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯀꯥꯟꯅꯕ ꯌꯥꯕ ꯁ꯭ꯀꯤꯝꯁꯤꯡꯁꯦ ꯄꯨꯊꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯔꯒ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯑꯃꯈꯛꯇꯪꯗ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯗ ꯋꯥꯔꯗ 3ꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ 3ꯗ ꯁꯤꯠ ꯁꯦꯡꯕꯒꯤ ꯋꯥꯔꯗ 3ꯁꯤꯒꯤ ꯑꯣꯏꯅ ꯂꯨꯕ ꯅꯥꯟꯅꯕꯒꯤ ꯁꯤꯠ ꯁꯦꯡꯕꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ 3ꯗ ꯀꯥꯟꯅꯕꯁꯦ ꯄꯤꯌꯦꯕ ꯂꯨꯄꯥ ꯂꯥꯛ ꯇꯪꯈꯥꯏ ꯀꯥꯟꯅꯕ ꯄꯤꯌꯦꯕꯀꯣ ꯍꯥꯏꯔꯤꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯁꯤꯒ ꯋꯥꯔꯗ ꯅꯝꯕꯔ 16ꯒꯤꯅ ꯁ꯭ꯋꯥꯏꯒꯤ ꯑꯀꯣꯏꯕꯁꯦ ꯁꯤ ꯁꯦꯡꯕꯒꯤ ꯗ꯭ꯌꯨꯇꯤꯅꯦꯕ ꯆꯍꯤ ꯑꯃꯁꯦ ꯑꯗꯨꯗꯒꯤ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯟꯗ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯄꯤꯁꯨꯝꯗ ꯑꯃ ꯋꯥꯔꯗ ꯅꯝꯕꯔ 15ꯒꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄ꯭ꯔꯖꯥꯗ ꯀꯥꯟꯅꯒꯗꯕ ꯂꯨꯕ ꯅꯥꯟꯕꯗ ꯅꯠꯇꯅ ꯑꯦꯅꯤ ꯍꯦꯜꯊ ꯀꯤꯌꯥꯔꯗ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞꯇ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯀꯥꯟꯅꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯁꯥꯔꯅ ꯑꯗꯨꯝ ꯄꯨꯊꯔꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯁꯤꯗ ꯄꯨꯅ ꯈꯔꯗꯒꯤ ꯉꯁꯤꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯂꯨ ꯅꯥꯟꯕꯒꯤ ꯃꯔꯝ ꯁꯦꯡꯗꯣꯛꯄꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯗꯨꯅ ꯑꯦꯅꯤ ꯗꯤꯕꯂꯞꯃꯦꯟꯁꯦ ꯑꯩꯈꯣꯏ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯒꯥꯏꯗ ꯇꯧꯕꯤꯔꯛꯄꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕ ꯐꯣꯡꯗꯣꯛꯏ ꯉꯁꯤꯃꯛꯁꯨ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁꯦꯡꯗꯣꯛꯑꯁꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯧꯗꯨꯅ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯤꯡꯖꯃꯩꯒꯤ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤ ꯃꯟꯗꯜ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯥꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯣꯅꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯁꯨ ꯑꯗꯨꯝ ꯇꯥꯗꯣꯏꯅꯤ ꯃꯦꯁꯦꯖꯁꯦ ꯑꯗꯨꯒ ꯁꯤꯡꯖꯃꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁ꯭ꯋꯥꯏꯒꯤ ꯃꯇꯦꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯉꯁꯤꯒꯤ ꯇꯧꯖꯔꯤꯁꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈꯤꯕꯁꯤꯡ ꯍꯥꯏꯔꯤꯗꯨꯅꯤ ꯖꯒꯥꯁꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯒꯤ ꯂꯝꯕꯤ ꯆꯠꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯔꯣꯝꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒ ꯀꯤꯁꯨꯡꯂꯣꯝꯗ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗꯗꯤ ꯃꯐꯝꯁꯤꯗ ꯆꯠꯄꯗ ꯅꯥꯇꯣꯟ ꯃꯦꯟꯅꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯣꯠꯅ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯤꯒꯤ ꯈꯦꯝꯆꯥꯅ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃ ꯄꯥꯏꯈꯠꯄꯤꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯨ ꯅꯥꯟꯕ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯗꯨꯗ ꯅꯠꯇꯅ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯕ꯭ꯌꯨꯇꯤꯐꯤꯀꯦꯁꯟꯗ ꯁꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯁꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯆꯤꯡꯉꯥ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯁꯦꯝꯒꯠꯄꯤꯕ ꯁꯥꯒꯠꯄꯤꯔꯤꯕ ꯃꯁꯤꯅ ꯂꯝꯗꯝꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯣꯜ ꯑꯦꯖꯦꯠꯁꯤꯡꯅ ꯄꯦꯟꯁꯤꯟꯅꯔꯁꯤꯡꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛ ꯆꯠꯆꯕ ꯈꯣꯠꯆꯕ ꯋꯥꯀꯤꯡ ꯑꯣꯏꯅ ꯇꯧꯖꯕ ꯔꯤꯀ꯭ꯔꯦꯁꯟꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯅꯀꯣ ꯃꯐꯝ ꯑꯃ ꯑꯣꯏꯅꯁꯨ ꯃꯌꯥꯝꯅ ꯈꯟꯕꯤꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯥꯅ ꯂꯧꯈꯠꯄꯤꯔꯤꯕ ꯊꯕꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤ ꯁꯤꯡꯖꯃꯩꯗ ꯇꯧꯖꯔꯒꯁꯨ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯕꯂꯞꯃꯦꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯡꯉꯛꯏꯕ ꯗꯤꯕꯂꯞꯃꯦꯟꯁꯤꯗ ꯃꯁꯤꯁꯨ ꯁꯔꯨꯛ ꯌꯥꯕ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯃꯣꯠꯄ ꯑꯀꯥꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯃꯤꯑꯣꯏꯕꯗ ꯍꯦꯟꯅ ꯍꯖꯥꯔꯠ ꯑꯣꯏꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯏꯕ ꯂꯥꯏꯅꯥ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣই ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩ ꯈꯟꯖꯕꯒ ꯂꯣꯏꯅꯅ ꯍꯣꯠꯅꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯈꯦꯝꯆꯥꯅ ꯄꯥꯏꯈꯠꯄꯤꯔꯤꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯤꯡꯉꯥ ꯑꯀꯣꯏꯕꯗ ꯇꯧꯕꯤꯔꯤꯕ ꯑꯗꯩ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯟꯗ ꯑꯗꯒꯤ ꯁꯤꯒꯤ ꯄꯤꯁꯨꯝꯒꯤ ꯍꯥꯎꯗꯣꯡꯒꯤ ꯂꯝꯄꯥꯛꯇ ꯃꯥꯅ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯇꯧꯕꯤꯔꯤꯕꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯅꯠꯇꯅ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯃꯁꯛ ꯐꯖꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕꯁꯤꯅ ꯃꯇꯦꯡ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯦꯅꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯑꯃꯒꯤ MLAꯅ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯍꯥꯛ ꯈꯛꯇꯗ ꯏꯟꯊꯣꯛꯄꯤꯕ
ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕ ꯂꯩꯕꯅꯤꯅ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯖꯥꯒꯤ ꯁꯦꯛꯁꯟꯗ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯊꯝꯍꯟꯅꯤꯡꯉꯤ ꯃꯈꯣꯏꯗ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯑꯗꯨꯅ MLAꯅ ꯇꯧꯔꯦ ꯍꯥꯏꯗꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯁꯤꯟꯁꯔꯤꯇꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯁꯥꯃꯛ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯎꯕꯤꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯒꯤ ꯁꯤꯡꯖꯃꯩꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯐꯕꯅꯦꯅ ꯈꯟꯗꯅ ꯊꯣꯛꯄꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯆꯣꯡꯁꯤꯟꯗꯅ ꯊꯕꯛꯁꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯍꯣꯠꯅꯕ ꯃꯥꯅ ꯂꯤꯗꯔ ꯑꯃꯅꯦ ꯑꯗꯨꯅ ꯃꯥꯅ ꯌꯦꯡꯉꯒ ꯇꯥꯛꯑꯒ ꯂꯩꯕ ꯅꯠꯇꯕ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯍꯧꯁꯥꯒꯤ ꯃꯥꯒꯤ ꯄꯤꯊꯣꯛꯆꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯕꯅꯤꯅ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯖꯃꯩꯒꯤ प्रजाꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯗꯨꯅ ꯐꯨꯜ ꯁꯄꯣꯔꯠꯇ ꯃꯥ ꯊꯕꯛꯁꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯁꯨ ꯂꯩꯊꯣꯛꯑꯒ ꯉꯥꯡꯉꯒ ꯂꯩꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯈꯨꯗꯣꯝꯕꯤꯅ ꯊꯕꯛ ꯇꯧꯕ ꯅꯠꯇꯕ ꯈꯨꯗꯣꯝꯕꯤꯅ ꯊꯕꯛ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯗꯨꯝ ꯌꯥꯎꯁꯟꯒꯜꯂꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯌꯥꯎꯁꯟꯕ ꯑꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯃꯛ ꯁꯤꯡꯖꯃꯩ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯗꯨꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯅꯠꯇꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯗꯣꯔꯛꯄꯗ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯋꯥꯍꯩ ꯍꯥꯏꯔꯒ ꯏꯁꯨ ꯇꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯇꯥꯕ ꯍꯥꯏꯕ ꯊꯕꯛꯇꯨ ꯃꯉꯣꯟꯗ ꯃꯗꯨ ꯌꯥꯎꯔꯛꯄꯗꯧꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯁꯨ ꯈꯟꯗꯅ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯄ꯭ꯔꯖꯥꯅ ꯍꯦꯛꯇ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯗꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯒꯨꯜ ꯑꯃ ꯃꯉꯣꯟꯗ ꯌꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯥꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯝꯇ ꯂꯧꯖꯒꯦꯀꯣ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯣꯡꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛ ꯁ꯭ꯇꯤꯜ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯤ ꯑꯗꯨꯒ ꯁꯥꯏꯒꯤ ꯃꯇꯦꯛꯁꯤꯅ ꯃꯌꯥꯏ ꯆꯜꯂꯛꯄ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯤꯁꯨꯝꯗꯒꯤꯅ ꯂꯥꯛꯄꯗꯨꯅ ꯄꯤꯁꯨꯝꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇꯒꯤ ꯐꯨꯠꯄꯥꯠꯁꯦ ꯍꯧꯔꯛꯑꯒ ꯃꯃꯥꯡ ꯄꯥꯡꯅ ꯁꯨꯝ ꯂꯥꯛꯑꯦ ꯁꯤꯒꯤ ꯐꯨꯠꯄꯥꯠꯁꯦꯀꯣ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯈꯜꯂꯤꯁꯦ ꯋꯥꯡꯅ ꯁꯨꯃꯥꯏꯅ ꯖꯤꯡꯒ ꯇꯧꯔꯒ ꯈꯜꯂꯤꯁꯦ ꯑꯗꯨ ꯂꯥꯛꯄꯤꯕ ꯃꯌꯥꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯣꯡ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯅꯕꯒꯤ ꯁꯔꯨꯛ ꯑꯃꯁꯨ ꯊꯝꯕꯤꯔꯤꯀꯣ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯁꯤꯒꯤ ꯃꯌꯥꯏ ꯁꯜꯂꯛꯄꯗ ꯆꯜꯂꯛꯄ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯒꯤ ꯃꯇꯦꯛꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯥꯁꯤꯡ ꯎꯁꯥ ꯋꯥꯁꯥꯁꯤꯡ ꯀꯛꯊꯔꯛꯄꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯑꯗꯨꯒ ꯃꯊꯛꯇꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛꯁꯨ ꯁ꯭ꯇꯤꯜ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯊꯛꯇꯒꯤ ꯁꯤꯠꯊꯔꯛꯄ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯑꯃꯣꯠꯄ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯃꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯔꯦꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯃꯃꯥꯡ ꯊꯪꯕ ꯄꯔꯦꯡꯗꯨꯐꯥꯎ ꯂꯣꯏꯅ ꯁꯦꯡꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯇꯥꯛꯄꯤꯔꯛꯏ ꯁꯤꯒꯤ ꯄꯔꯦꯡꯁꯦ ꯂꯣꯏꯅꯃꯛ ꯃꯃꯥꯡ ꯐꯥꯎꯕꯗ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯎꯁꯥ ꯋꯥꯁꯥ ꯂꯩꯔꯦ ꯇꯥꯔꯒ ꯃꯊꯛꯇꯒꯤ ꯁꯦꯡꯉꯛꯄꯒꯤ ꯑꯗꯨꯒ ꯃꯊꯛꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯔꯛꯄ ꯑꯃ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯨꯅ ꯅꯥꯟꯅ ꯏꯁꯤꯡ ꯆꯦꯟꯅꯕ ꯂꯝꯕꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯈꯔ ꯀꯨꯊꯔꯒ ꯂꯩꯁꯦ ꯅꯂꯥꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯣꯝꯄꯥꯛ ꯃꯌꯥꯅ ꯇꯧꯔꯒ ꯁꯦꯡꯕ ꯑꯗꯨꯒ ꯆꯤꯡꯉꯥ ꯂꯩꯕꯥꯛꯀꯨꯝꯕ ꯇꯥꯁꯜꯂꯝꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯦꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯅ ꯁꯦꯡꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯁꯤꯗ ꯂꯩꯁꯦ ꯈꯣꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯌꯥꯝ ꯃꯈꯥꯗ ꯆꯠꯄ ꯃꯤꯅꯗꯤ ꯎꯕ ꯐꯪꯉꯣꯏꯀꯣ ꯑꯗꯨꯒ ꯐꯨꯠꯄꯥꯠꯇ ꯆꯠꯄ ꯃꯤꯑꯣꯏꯅꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯠꯐꯝ ꯀꯩ ꯍꯥꯏꯅꯤ ꯁꯤꯗꯩꯁꯤꯗ ꯆꯠꯐꯝ ꯄꯔꯦꯡꯁꯤꯗ ꯆꯠꯄꯨ ꯆꯠ ꯇꯥꯔꯗꯤ ꯅꯂꯥꯁꯤꯃ ꯎꯕ ꯐꯪꯒꯅꯤ ꯃꯌꯥꯝꯁꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯣꯡ ꯄꯨꯔꯥ ꯑꯩꯈꯣꯏ ꯄꯔꯦꯡꯁꯤꯅꯤꯀꯣ ꯂꯣꯏꯅꯃꯛ ꯁꯤꯠꯄ ꯁꯦꯡꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛꯁꯤꯗꯤ ꯃꯌꯥꯝ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯑꯅꯛꯄꯗ ꯅꯥꯛ ꯌꯦꯠꯇ ꯂꯩꯕꯤꯔꯤꯕ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤꯠꯄ ꯁꯦꯡꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯀꯦꯟꯗ꯭ꯔꯗꯨꯒꯤ MLA ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯟꯁꯤꯂꯔ ꯂꯥꯛꯑꯒ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯉꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯟꯅ ꯂꯥꯛꯏꯀꯣ ꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯆꯠꯅꯕꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯖꯅꯤꯡꯉꯤ ꯃꯌꯥꯝꯅꯁꯨ ꯏꯁꯥꯅ ꯌꯥꯅ ꯍꯥꯏꯇꯥꯔꯦ ꯍꯧ ꯇꯧꯔꯒ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯨ ꯑꯗꯨꯝ ꯄꯥꯏꯍꯟꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯕ ꯃꯦꯁꯦꯖꯁꯦ ꯑꯗꯣ ꯃꯌꯥꯝ ꯏꯁꯥꯅ ꯁꯦꯡꯕ ꯍꯧꯔꯀꯥꯟꯗꯅꯤ ꯑꯩꯈꯣꯏ ꯂꯝ ꯑꯃ ꯅꯥꯟꯕ ꯑꯗꯨꯒ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯔꯛꯑꯕ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯑꯃ ꯅꯥꯟꯕ ꯍꯥꯏꯅ ꯅꯥꯜꯂꯛꯀꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯁꯥꯅ ꯎꯕ ꯑꯃꯣꯠ ꯑꯀꯥꯏꯕ ꯑꯣꯏꯔꯁꯨ ꯐꯠꯇ ꯍꯧꯗꯤꯕꯨ ꯑꯣꯏꯇꯥꯔꯁꯨ ꯃꯤ ꯑꯇꯣꯞꯄꯒꯤ ꯈꯨꯠ ꯉꯥꯏꯕꯤꯗꯕ ꯏꯁꯥꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛꯄꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯐꯠꯇ ꯍꯧꯗꯤ ꯑꯃ ꯇꯥꯔꯝꯃꯦ ꯈꯨꯟꯒꯠꯂꯒ ꯃꯐꯝ ꯆꯥꯅ ꯗꯁꯕꯤꯟ ꯑꯃꯗ ꯍꯥꯞꯆꯤꯟꯕꯕꯨ ꯑꯣꯏꯇꯥꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯁꯤ ꯐꯠꯇ ꯍꯧꯗꯤꯁꯦ ꯍꯨꯟꯗꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯍꯨꯟꯗꯣꯛꯐꯝ ꯂꯩꯇꯕ ꯁꯔꯨꯛꯁꯦ ꯃꯌꯥꯝ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯁꯦꯐꯂꯤ ꯀꯗꯥꯏꯗ ꯗꯝ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯨꯞꯅ ꯈꯟꯕꯤꯔꯒ ꯄꯕ꯭ꯂꯤꯛꯀꯤ ꯄ꯭ꯂꯦꯁꯇꯗꯤ ꯁꯤꯗꯤ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯤꯕꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯇꯧꯔꯒꯗꯤ ꯁꯤꯗꯤ ꯃꯥꯡꯒꯅꯤ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯌꯥꯝꯁꯦ ꯃꯣꯠꯁꯜꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃ
ꯑꯩꯈꯣꯏ ꯁꯤꯚꯤꯛ ꯁꯦꯟꯁ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯃ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯩꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯔꯦꯡ ꯃꯇꯦꯛꯁꯦ ꯂꯣꯏꯅ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝꯊꯦꯡꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯀꯥꯡꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝꯊꯦꯡꯒꯤ ꯄꯥꯛ ꯃꯌꯥꯝ ꯅꯨꯡꯇꯤꯒꯤ ꯁꯦꯡꯕꯤꯔꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯕꯛ ꯄꯨꯟꯅ ꯁꯨꯕꯅ ꯋꯥꯕꯒꯤ ꯄꯣꯊꯥꯕ ꯅꯍꯥꯟꯒꯩꯗꯤ ꯇꯨꯃꯤꯟ ꯁꯦꯡꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯒꯤ ꯇꯥꯡꯀꯛꯇꯨꯃ ꯐꯪꯕ ꯉꯝꯃꯦ ꯁꯤꯒꯤ ꯃꯇꯦꯛꯈꯩꯁꯦ ꯂꯣꯏ ꯌꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯦ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯗꯣ ꯑꯇꯣꯞꯄ ꯀꯃꯦꯟ ꯃꯇꯥꯡ ꯆꯥꯅ ꯄꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯌꯥꯏꯐꯔꯦ ꯀꯥꯏꯅꯒ ꯏꯔꯛꯄꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯔꯝꯃꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯀꯥꯞꯆꯔꯤꯁꯦ ꯑꯃꯒꯤ ꯉꯥꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯃꯦꯁꯦꯖꯇꯨꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯔꯣꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯣꯡꯂꯣꯝꯗ ꯃꯇꯝ ꯑꯃꯗ ꯃꯌꯥꯝꯅ ꯂꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯥꯇꯣꯟ ꯄꯥꯏꯔꯒ ꯃꯦꯜꯂꯒ ꯆꯦꯟꯅꯔꯝꯕ ꯃꯇꯦꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯥꯜꯂꯦ ꯅꯥꯜꯂꯤꯕ ꯃꯇꯦꯛ ꯁꯔꯨꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯗꯕ ꯌꯥꯗꯦ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯡꯖꯃꯩꯗ ꯑꯁꯨꯝꯕ ꯃꯦꯀꯥꯅꯤꯖꯝ ꯆꯠꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯨ ꯅꯥꯟꯅ ꯊꯝꯕꯒꯤ ꯑꯩꯈꯣꯏ ꯊꯕꯛꯁꯤꯡ ꯆꯠꯅꯕꯤꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯂꯥꯏꯚ ꯃꯇꯦꯛ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝ ꯂꯩꯕꯤꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨꯗ ꯉꯝꯖꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗꯁꯨ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯨ ꯁꯤꯒꯨꯝꯕ ꯄꯥꯡꯊꯣꯛ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯁꯣꯏꯗꯅ ꯆꯥꯎꯈꯠꯄ ꯑꯗꯩꯗꯤ ꯂꯨ ꯅꯥꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯠ ꯇꯧꯕꯤꯔꯒ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯃꯐꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯨ ꯅꯥꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯣꯡꯗ ꯑꯩꯈꯣꯏ ꯂꯨ ꯅꯥꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯤꯕ ꯑꯁꯨꯝꯅ ꯑꯗꯣꯝꯅꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯒ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯁꯄꯣꯔꯠ ꯄꯤꯕꯤꯔꯤꯕ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯡ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤꯡ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯟꯕ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯐꯝ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯂꯛꯂꯤꯕꯁꯦ ꯁꯤꯁꯦ ꯑꯗꯣꯝꯗꯁꯨ ꯑꯗꯨꯝ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨꯁꯨ ꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯉꯁꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯁꯤꯡꯖꯃꯩꯒꯤ ꯃꯐꯝ ꯈꯔ ꯈꯛꯇ ꯅꯠꯇꯕꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯁꯨꯝꯅ ꯂꯨ ꯅꯥꯟꯕꯒꯤ ꯆꯠꯅꯕꯤ ꯂꯨ ꯅꯥꯟꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄ ꯏꯔꯩꯕꯥꯛ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯑꯩꯈꯣꯏꯉꯁꯤ ꯆꯦꯟ ꯆꯣꯡꯖꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯁꯨ ꯏꯁꯤꯡ ꯌꯦꯟꯕꯒꯤ ꯊꯕꯛꯁꯨꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯎꯔꯤꯁꯦ ꯃꯌꯥꯝꯅꯁꯨ ꯉꯁꯤ ꯊꯧꯔꯝ ꯑꯁꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯑꯗꯣꯝꯅꯁꯨ ꯋꯥꯈꯜꯂꯣꯟ ꯑꯃ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯐꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯑꯣꯟꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯗꯨ ꯏꯁꯥꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯁꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯂꯨ ꯅꯥꯟꯕ ꯏꯔꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯁꯥꯗꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯇꯉꯥꯏ ꯐꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯔꯒ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯂꯨ ꯅꯥꯟꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯌꯥꯝ ꯃꯐꯝ ꯊꯝꯖꯔꯒ ꯂꯣꯏꯅ ꯂꯥꯏꯕ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯀꯧꯅ ꯈꯨꯔꯨꯝꯖꯔꯤ